ꯃꯊꯪꯗ ꯂꯧ ꯎꯔꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯂꯧꯐꯝꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯕ ꯍꯥꯏꯇꯥꯔꯦ ꯀꯧꯊꯣꯛ ꯂꯩꯅꯅꯕꯁꯦ ꯃꯩꯁꯤ ꯊꯥꯗꯣꯛꯄꯅꯦꯀꯣ ꯆꯥꯎꯕꯤꯒ ꯏꯆꯥꯊꯣꯏꯒꯁꯨ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯔꯤ ꯆꯔꯨ ꯃꯔꯛꯁꯤꯗ ꯃꯕꯥꯅꯤꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯃꯛ ꯅꯝꯖꯕꯅꯤ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯕꯥꯅꯤ ꯆꯔꯨ ꯃꯔꯛꯁꯤꯗ ꯑꯣꯟ ꯑꯣꯟꯗꯅ ꯆꯔꯨ ꯃꯩ ꯊꯥꯕ ꯍꯧꯔꯅꯤ ꯍꯧꯖꯤꯛ ꯁꯤꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯆꯔꯨ ꯆꯥꯏꯔꯒ ꯊꯝꯂꯤꯕ ꯃꯌꯥꯝꯁꯦ ꯃꯩ ꯊꯥꯗꯣꯏꯅꯦ ꯍꯧꯖꯤꯛ ꯏꯃꯥꯅ ꯃꯩ ꯊꯥꯕ ꯍꯧꯔꯦ ꯁꯤꯗ ꯃꯩ ꯊꯥꯗ꯭ꯔꯤꯉꯩ ꯉꯥꯏꯍꯥꯛꯀꯤ ꯆꯥꯎꯕꯤꯒ ꯏꯆꯥꯊꯣꯏꯒ ꯀꯟꯅ ꯁꯥꯟꯅꯍꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯔꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯅꯤꯀꯣ ꯃꯩ ꯊꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠꯁꯤ ꯌꯥꯝ ꯀꯟꯕꯅꯤꯅ ꯃꯩꯁꯤ ꯃꯩꯈꯦꯠꯁꯤ ꯃꯨꯠꯇꯅ ꯄꯥꯛ ꯃꯩꯈꯦꯠꯁꯤ ꯆꯥꯛꯇ꯭ꯔꯤ ꯀꯩꯅꯣ ꯍꯧꯔꯦ ꯁꯣꯝꯗ ꯃꯩ ꯊꯥꯕ ꯃꯩ ꯆꯥꯈꯠꯂꯛꯑꯦꯀꯣ ꯁꯤꯗ ꯊꯣꯔꯣ ꯌꯥꯔꯦ ꯁꯣꯝ ꯂꯥꯛꯍꯧꯔꯣ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯑꯦ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯇꯣꯏꯅꯦ ꯂꯧꯁꯤ ꯃꯊꯪꯗ ꯎꯕꯗ ꯐꯖꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯊꯣꯛ ꯏꯕꯦꯝꯃ ꯃꯇꯣꯛ ꯇꯥꯗꯕ ꯇꯧꯅꯨ ꯌꯥꯝ ꯀꯜꯂꯤ ꯁꯤꯗ ꯆꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯃꯌꯥꯝꯁꯦꯀꯣ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯀꯗꯣꯏꯅꯦ ꯍꯧꯖꯤꯛ ꯆꯥꯊꯣꯛ ꯐꯝꯃ ꯆꯥꯊꯣꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯇꯝꯁꯤꯁꯨ ꯑꯗꯨꯃꯛ ꯖꯔ ꯅꯨꯃꯤꯠꯁꯤ ꯇꯥꯁꯤꯜꯂꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤꯗ ꯆꯥꯏꯔꯤꯕ ꯆꯔꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯩ ꯊꯥꯍꯧꯕ ꯅꯪꯅꯅꯕ ꯑꯩꯁꯨ ꯊꯕꯛꯁꯤ ꯈꯔ ꯌꯥꯡꯁꯤꯟꯅꯅꯕ ꯃꯊꯪ ꯆꯔꯨ ꯃꯩ ꯊꯥꯕꯁꯦ ꯑꯗꯨꯃꯛ ꯌꯥꯎꯁꯤꯟꯖꯔꯛꯂꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯗ ꯆꯔꯨ ꯆꯥꯏꯔꯒ ꯃꯩ ꯊꯥꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯃꯊꯪꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯧꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯧꯐꯝꯁꯤꯗ ꯍꯦꯟꯅ ꯆꯥꯊꯣꯛ ꯐꯪꯅꯅꯕ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯩ ꯊꯥꯈ꯭ꯔꯤꯕ ꯆꯔꯨꯒꯤ ꯎꯠꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯂꯧꯐꯝꯁꯦ ꯑꯃꯨꯛ ꯈꯣꯏꯗꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯔꯗꯣ ꯇꯣꯠꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯧꯐꯝꯁꯤ ꯍꯦꯟꯅ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯔꯨ ꯃꯩꯁꯤ ꯊꯥꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯂꯧꯐꯝꯁꯤ ꯐꯅꯁꯨ ꯌꯥꯝꯃꯤꯀꯣ ꯂꯧ ꯁꯪꯉꯝ 3ꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯩ ꯊꯥꯖꯒꯗꯧꯔꯤꯕ ꯉꯁꯤꯒꯤ ꯆꯔꯨ ꯃꯩ ꯊꯥꯒꯗꯧꯔꯤꯕꯁꯤꯀꯣ ꯑꯗꯣ ꯌꯦꯡꯉꯁꯦ ꯅꯨꯃꯤꯠꯁꯤꯁꯨ ꯖꯔ ꯇꯥꯁꯤꯜꯂꯛꯄꯅꯤꯅ ꯅꯨꯃꯤꯠꯁꯤ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯔꯨ ꯃꯩ ꯊꯥꯕꯁꯦ ꯂꯣꯏꯕ ꯅꯪꯒꯗ꯭ꯔꯥ ꯅꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯗꯨꯃꯛ ꯎꯍꯟꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯑꯗꯨꯃꯛ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯈꯤꯁꯤꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯊꯪꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯤꯡ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯩꯁꯤꯁꯨ ꯐꯖꯅ ꯑꯃꯨꯛ ꯆꯥꯈꯠꯂꯛꯏꯀꯣ ꯑꯗꯣ ꯁꯣꯝꯗꯁꯨ ꯂꯩꯍꯧꯔꯤ ꯃꯩ ꯊꯥꯗꯕ ꯃꯌꯥꯝ ꯑꯃ ꯁꯤꯁꯨ ꯃꯊꯪ ꯑꯗꯨꯃꯛ ꯃꯩ ꯊꯥꯔꯛꯈꯤꯗꯣꯏꯅꯦ ꯌꯦꯡꯃꯤꯟꯅꯁꯤ ꯚ꯭ꯌꯨꯁꯤꯁꯨ ꯑꯔꯣꯏ ꯊꯥꯕꯤꯗ ꯐꯖꯔꯦꯀꯣ ꯁꯣꯝꯗ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯂꯧꯐꯝ ꯈꯔꯗꯤ ꯐꯖꯅ ꯎꯠ ꯇꯥꯔꯒ ꯂꯩꯕꯗꯨꯃꯛ ꯎꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯐꯝꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯀꯗꯣꯏꯅꯦꯀꯣ ꯍꯥꯏꯗꯤ ꯂꯧꯐꯝꯁꯤ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯗꯤ ꯁꯤꯗ ꯆꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯆꯔꯨꯁꯤꯡꯁꯦ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯀꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯗ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯕ ꯎꯠꯇꯨꯅ ꯍꯥꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯃꯊꯪꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯧꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯔ ꯍꯦꯟꯅ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯞꯄ ꯉꯝꯗ꯭ꯔꯒꯁꯨ ꯁꯤꯅ ꯈꯖꯤꯛꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡꯁꯤꯗ ꯆꯔꯨꯁꯤꯡꯁꯤ ꯆꯥꯏꯊꯣꯛꯆꯔꯒ ꯃꯩꯁꯤ ꯊꯥꯗꯣꯛꯆꯕꯅꯦ
ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨ ꯂꯧꯐꯝꯁꯤꯗ ꯆꯔꯨ ꯆꯥꯏꯔꯒ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦꯀꯣ ꯁꯤ ꯃꯩ ꯆꯥꯏꯕꯗ ꯅꯨꯡꯁꯤꯠꯁꯤꯅ ꯀꯟꯕꯅꯤꯅ ꯑꯩꯒꯤ ꯈꯨꯠꯇꯥꯡꯒꯤ ꯇꯨꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯑꯗꯨꯃꯛ ꯋꯥꯏꯈ꯭ꯔꯦꯀꯣ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯩꯁꯤ ꯊꯥꯕ ꯃꯇꯝꯗ ꯃꯩꯁꯤ ꯄꯥꯏꯕꯅꯤꯅ ꯅꯨꯡꯁꯤꯠꯁꯤ ꯌꯥꯝ ꯀꯟꯕꯅꯤना मथंग अखोइगा थांगनाबा हाइदारेको अतोप्पा लोकफम अमदा मईसी लानसिनग्रगा मखोइगी पैरिबा चरु नत्रगा चरु इकुसिंग अदगी मखोइगिसु चाइरगा थमंबा चरुसिंग चाखिबगी चांसि यामना वांगबा मरमना इवन अखोइना सिगी चरु मई थाबा मतमसिदा यामना सेक्शन हौदबा हाइदारेको सुयाम यादे अदुना अखोइना अखोइगी लोकफमसिदा मई थारिबनी हाइदना अखोइना सिदैदा येंगगा दुम लेथोकपा नतबा अखोइना थारिबा मईसिना नुंगसिसिना पुग्रगा हाइदारेको अतोप्पा लोकफमसिंगदा चाखरिब्रा नत्रगा मखोइदा मखोइगी लोकफमसिंगदा यौसिनख्रिब्रा हाइबा मसो अखोइना येंसिनबा दरकार ओइ नत्रगदी मदुना मखोइना साउनिंगबा कया अमसु यारokpa याइ अदुना चरु मई थाबसि यामना अराइबा थबा मदि नतेको हाइबदि कइनो नुंगसिसे सुकि मति कल्लेको नुंगसिसिना मैरिक अमतंग पुरगा चटखिबा मतमदा अतोप्पगी लोकफमदा तासिलुबा मतमदा अतोप्पगी लोकफमदसु अदुमक मैना लोइना चाखिदोइनेको अदुना सिसि अखोइना थबकसि तौबा मतमदा खरा केयरफुल लौदबदि यादे चलो 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 फजरे मथंगदा लौ उरकपदा हाइदारेको आइबा लोकफमसे अमुकेना फजना हाइदारे कोकथोक लेरनबदि मैसि थादोकपनेको चलो चलो लापना लैयो हौजिक मैसि याम लाप कइनोसि नुंगसिसि याम कल्ले बाबा सो आदे लेरे ताकपं हम दे ओके अदना चाय तो अतोप्पा मीगी चरु इकुदमु मबानीगी सानाबिदु अमु हौरुरे अदु साना हौरसनु मबानीसु फेना मबानी ngasi साना हौबसिना अइना सुमाइना खरा नंबीरगा थमौबसिना हयेंगवाय मोइना चावरकांदा येंगजेरगा मसिना दुमक मेमोरी अमु ओइदुइनि खलगा अइना दुम वीडियो से दुम इसम समना नमजबने अदो हयेंगवाय मोइना चावरकांदा सी वीडियो से अमु येंगगा मकोइना सुमाइन तौरगा अखोइसु चरु परक्ता सानारक्रिबनी हाइबदो निसिंग जहौनबा अइना वीडियो से मतेक मतेक नमबीबने आओने करी कइनो अदुबो अदुदा फंगद्राने